ꯁꯟꯗꯦꯗ ꯄꯣꯛꯄ ꯃꯤ ꯃꯁꯛ ꯑꯗꯨꯝ ꯌꯥꯏ, ꯂꯥꯏꯔꯤꯛꯇꯤ ꯍꯩꯒꯟꯗꯕ ꯃꯤꯗꯥꯅꯤ꯫ ꯃꯥꯒ ꯅꯨꯡꯁꯤꯅ ꯄꯨꯟꯕ ꯃꯤꯅꯗꯤ ꯌꯥꯝ ꯐꯩ ꯍꯥꯏ, ꯄꯨꯟꯗꯕ ꯃꯤꯅꯗꯤ ꯃꯀꯣꯛ ꯆꯥꯛꯏ ꯍꯥꯏꯕꯤ꯫ ꯁꯥꯎꯗ꯭ꯔꯤꯉꯩꯗꯤ ꯌꯥꯝ ꯐꯩ, ꯁꯥꯎꯔꯗꯤ ꯃꯊꯣꯡ ꯆꯥꯗꯦ꯫ ꯃꯟꯗꯦꯗ ꯄꯣꯛꯄ ꯃꯤ ꯃꯁꯛ ꯐꯖꯩ, ꯅꯦꯝꯇꯛ ꯇꯧꯔꯒ ꯅꯨꯡꯁꯤ꯫ ꯂꯥꯏꯔꯤꯛꯇꯤ ꯃꯌꯥꯏ ꯋꯥꯏꯅꯤ, ꯃꯤꯒꯤ ꯑꯋꯥꯕ ꯎꯒꯜꯂꯤ, ꯉꯥꯡꯅꯤ ꯉꯥꯡꯉꯣꯏ ꯈꯪꯗꯦ, ꯑꯋꯥꯕ ꯇꯥꯒꯜꯂꯤ, ꯅꯨꯡꯁꯤꯕ ꯃꯤꯅꯗꯤ ꯈꯪꯕꯤꯗꯦ꯫ ꯇ꯭ꯌꯨꯏꯁꯗꯦꯗ ꯄꯣꯛꯄ ꯃꯤ ꯂꯥꯏꯔꯤꯛ ꯍꯩ, ꯉꯥꯎꯁꯟꯅꯒꯜꯂꯤ, ꯃꯤꯉꯣꯟꯗꯒꯤ ꯀꯥꯟꯅꯕꯇ ꯂꯧꯖꯩ, ꯃꯤꯅ ꯅꯨꯡꯁꯤꯕꯤ, ꯅꯨꯡꯁꯤꯅꯕꯇꯁꯨ ꯇꯧꯖꯩ, ꯋꯥ ꯂꯣꯠꯂꯤ꯫ ꯋꯦꯅꯁꯗꯦ ꯔꯥꯁꯤ ꯂꯩ, ꯁꯨꯕ ꯅꯣꯝꯕ ꯀꯜꯂꯤ, ꯅꯨꯡꯁꯤꯕꯅ ꯃꯤꯔꯥꯏꯕꯤ, ꯅꯤꯡꯕ ꯀꯥꯏꯒꯜꯂꯤ, ꯃꯤꯉꯣꯟꯗ ꯋꯥ ꯍꯥꯏꯖꯕ ꯉꯝꯗꯦ, ꯃꯤꯅꯨꯡꯁꯤ ꯆꯥꯎꯏ, ꯍꯥꯏꯅꯤ ꯍꯥꯏꯔꯣꯏ ꯈꯪꯗꯦ꯫ ꯊꯔꯁꯗꯦꯗ ꯄꯣꯛꯄ ꯃꯤ ꯁꯛꯇꯤ ꯃꯔꯧ ꯂꯩ, ꯃꯤ ꯁꯨꯝꯕ ꯌꯥꯝ ꯍꯩ, ꯊꯥꯖꯕꯗꯤ ꯀꯥꯏꯒꯜꯂꯤ, ꯃꯃꯤꯠ ꯌꯥꯝ ꯌꯥꯝꯃꯤ, ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯗꯦ, ꯊꯕꯛ ꯂꯩꯊꯣꯛꯄ ꯌꯥꯝ ꯍꯩ, ꯋꯥ ꯑꯃꯇ ꯍꯥꯏꯔꯨ ꯌꯥꯗꯦ, ꯁꯥꯎꯒꯜꯂꯤ꯫ ꯐ꯭ꯔꯥꯏꯗꯦꯗ ꯄꯣꯛꯄ ꯃꯤ ꯁꯛꯇꯤ ꯃꯤꯅ ꯅꯨꯡꯁꯤꯕ ꯁꯛꯇꯥꯅꯤ, ꯑꯋꯥꯕ ꯊꯕꯛ ꯇꯧꯕ ꯍꯩꯇꯦ, ꯏꯀꯥꯏ ꯊꯤ, ꯑꯗꯨꯕꯨ ꯃꯆꯤꯡꯗꯤ ꯀꯜꯂꯤ, ꯅꯨꯡꯁꯤꯕꯗꯤ ꯀꯥꯏꯒꯜꯂꯤ, ꯑꯣꯏꯔꯣꯏꯗꯕ ꯊꯕꯛꯇ ꯊꯋꯥꯏ ꯌꯥꯎꯖꯩ, ꯅꯨꯡꯁꯤꯕꯒꯤ ꯃꯇꯥꯡꯗꯤ ꯃꯥꯅ ꯄꯥꯝꯗꯕ ꯊꯕꯛ ꯇꯧꯔꯛꯂꯗꯤ ꯀꯔꯤꯃꯇ ꯈꯟꯗ꯭ꯔꯤꯉꯩꯗ ꯀꯥꯏꯅꯕꯒꯤ ꯋꯥꯈꯜ ꯈꯜꯂꯤ꯫ ꯁꯇꯔꯗꯦꯗ ꯄꯣꯛꯄ ꯃꯤ ꯃꯤꯅꯨꯡꯁꯤ ꯆꯥꯎꯏ, ꯃꯤꯒꯤ ꯑꯋꯥꯕ ꯍꯥꯏꯗ꯭ꯔꯤꯉꯩꯗ ꯈꯟꯕꯅ ꯍꯥꯜꯂꯤ, ꯁꯥꯎꯒꯜꯂꯤ, ꯃꯁꯛꯇꯤ ꯀꯌꯥ ꯀꯩꯗꯧꯗꯦ꯫ ꯑꯩ ꯏꯁꯥꯅ ꯅꯨꯄꯤ ꯊꯤꯖꯔꯔꯣꯏ ꯍꯥꯏꯅ ꯂꯩꯖꯔꯝꯂꯕ ꯑꯩꯍꯥꯛꯄꯨ ꯂꯣꯛꯇꯥꯛ ꯄ꯭ꯔꯣꯖꯦꯛꯇ ꯂꯩꯕ ꯑꯣꯖꯥ ꯃꯥꯏꯕ ꯁ꯭ꯔꯤ ꯖꯣꯇꯤꯟꯗ꯭ꯔꯣ ꯑꯣꯖꯥ ꯃꯥꯏꯕ ꯑꯁꯤꯅ ꯑꯟꯖꯥ-ꯄꯨꯖꯥ ꯇꯔꯦꯡ ꯂꯩꯕꯤ ꯊꯧꯅꯆꯤꯡꯕ ꯇꯧꯕꯤꯗꯨꯅ ꯆꯍꯤ 50ꯒꯤ ꯂꯦꯡꯒꯥ ꯑꯣꯏꯒꯗꯕꯤ ꯆꯨꯡ ꯐꯤꯔꯥꯜ ꯆꯥꯕꯤ ꯅꯨꯄꯤ ꯑꯃ ꯄꯤꯕꯤꯗꯨꯅ ꯑꯩ ꯍꯧꯖꯤꯛ ꯑꯣꯟꯊꯣꯛꯄ ꯐꯤꯕꯝ ꯑꯃꯗ ꯂꯩꯔꯦ꯫ ꯑꯩꯒꯤ ꯎꯕ꯭ꯔꯥ? ꯃꯔꯝ ꯑꯁꯤꯅ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯊꯤꯕ ꯈꯪꯗꯕ ꯌꯥꯎꯔꯕꯗꯤ ꯃꯊꯛꯇ ꯄꯟꯖꯔꯤꯕ ꯑꯣꯖꯥ ꯃꯥꯏꯕ ꯑꯁꯤꯒ ꯇꯥꯟꯅꯕꯤꯌꯨ꯫ ꯂꯣꯏꯅꯅ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯣꯖꯥ ꯃꯥꯏꯕ, ꯑꯩꯅ ꯇꯥꯔꯤꯕ ꯗꯁꯥ ꯑꯁꯤ ꯑꯣꯖꯥ ꯃꯥꯏꯕ ꯅꯪ ꯄꯦꯜꯂꯣꯀꯣ꯫ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯧ ꯃꯁꯛ ꯐꯖꯕꯤꯁꯤꯡꯒꯤ ꯃꯔꯛꯇ ꯑꯃꯗꯤ ꯄꯥꯝꯕ ꯌꯥꯎꯏꯀꯣ꯫ ꯖꯒꯣꯏ ꯍꯩꯇꯦ ꯋꯥꯒꯅꯨ, ꯅꯈꯨꯠ ꯈꯨꯖꯦꯡ ꯄꯥꯏꯗꯨꯅ ꯅꯈꯣꯏ ꯈꯨꯜꯒꯤ ꯈꯨꯟꯌꯥꯏꯗ, ꯅꯈꯣꯏ ꯌꯨꯝꯒꯤ ꯁꯨꯃꯥꯡꯗ ꯖꯒꯣꯏ ꯇꯝꯕꯤꯒꯦ, ꯖꯒꯣꯏ ꯇꯝꯕꯤꯒꯦ꯫ ꯁꯪꯒꯅꯕ ꯍꯋꯥꯏ ꯃꯇꯝ ꯆꯥꯕꯔꯅꯤ ꯑꯅꯧꯕ, ꯈꯨꯟꯗ ꯂꯥꯛꯀꯅꯨ, ꯑꯄꯥꯎꯅ ꯉꯥꯡꯒꯅꯤ, ꯑꯩꯈꯣꯏ ꯈꯨꯟꯗ ꯂꯥꯛꯀꯅꯨ꯫ Usually, ꯑꯣꯏꯔꯝꯗꯕ ꯌꯥꯏ, ꯅꯐꯝꯗ ꯇꯣꯏꯅ ꯂꯥꯛꯄꯤꯅꯗ꯭ꯔꯁꯨ, ꯑꯗꯨꯕꯨ ꯅꯪ ꯏꯃꯣꯏꯅꯨ ꯃꯩꯔꯥ ꯄꯥꯏꯕꯤꯒꯤ ꯑꯦꯔꯤꯌꯥꯗ ꯂꯩꯕꯤꯔꯤꯕ ꯏꯃꯥ ꯏꯕꯦꯜꯁꯤꯡꯅ ꯑꯩꯈꯣꯏ ꯂꯩꯁꯥꯕꯤꯒꯤ ꯊꯥꯕꯜ ꯆꯣꯡꯕꯒꯤ ꯃꯃꯥꯡꯒꯤ ꯆꯍꯤꯗ ꯄꯨꯕꯤꯈꯤꯕ ꯁꯦꯟꯐꯝꯁꯤꯡ ꯑꯗꯨ ꯂꯥꯛꯏꯕ ꯇꯥꯔꯤꯛ 30 ꯄꯨꯡ 10 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯏꯃꯣꯏꯅꯨꯒꯤ ꯂꯝꯄꯥꯛꯇ ꯏꯁꯥꯅ ꯄꯨꯕꯤꯈꯤꯕ ꯄꯩꯁꯥꯗꯨꯒꯤ ꯁꯦꯟꯗꯣꯏꯒ ꯁꯦꯂꯦꯞꯀ ꯂꯣꯏꯅꯅ ꯏꯃꯣꯏꯅꯨ ꯂꯝꯄꯥꯛꯇ ꯄꯨꯊꯕꯤꯔꯛꯅ ꯅꯤꯡꯁꯤꯡꯖꯔꯤ꯫ ꯀꯩꯅꯣ ꯃꯣꯏꯒꯤ ꯃꯃꯥꯡꯗ ꯊꯥꯕꯜ ꯆꯣꯡꯒꯦ ꯇꯧꯔꯝꯃꯒ ꯑꯩꯈꯣꯏꯒꯤ ꯆꯣꯡꯈꯤꯗꯕ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ꯫ ꯑꯣ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯑꯗꯨ ꯃꯤꯉꯣꯟꯗꯒꯤ ꯈꯥꯏꯒꯠꯄ ꯑꯗꯒꯤ ꯁꯨꯝ ꯊꯥꯕꯜꯒꯤ ꯄꯩꯁꯥ ꯈꯥꯏꯕꯗꯣ, ꯑꯗꯨꯒꯤ ꯄꯩꯁꯥꯗꯣ ꯂꯩꯀꯥꯏꯒꯤ ꯍꯅꯨꯕꯤꯁꯤꯡꯅ ꯄꯨꯈꯤꯕ ꯆꯣꯡꯗ꯭ꯔꯕꯅꯤꯅ꯫ ꯊꯧꯖꯜꯂꯨ ꯁꯣꯏꯗꯕꯤꯗ꯫ ꯀꯥꯔꯒꯅ ꯕꯥꯏꯛ I got a bad feeling about this. ꯑꯩꯅ ꯀꯛꯈꯤꯕꯅꯀꯣ, ꯁꯤꯒꯤ ꯆꯦꯟꯁꯦ ꯀꯛꯈꯤꯕꯅꯦꯕ, ꯈꯔ ꯄꯣꯁ ꯇꯥꯕꯀꯣ, ꯑꯗꯨꯒ ꯌꯧꯔꯛꯄꯅ ꯀꯔꯝꯕ ꯌꯧꯔꯛꯑꯦ ꯈꯪꯕ꯭ꯔꯥ? ꯁꯤ ꯌꯧꯁꯜꯂꯛꯄꯅꯤ꯫ ꯐꯖꯔꯦꯗ꯫ 君の虜になってしまう
Thank you, Miso. ꯑꯩꯅ ꯍꯥꯏꯕꯗꯣ ꯃꯤꯁꯣ ꯑꯣꯏ ꯂꯩ ꯃꯤꯁꯣ ꯌꯥꯝ ꯇꯧꯋꯦ ꯃꯥ ꯁꯤꯔꯣꯝꯗꯀꯣ ꯍꯨꯏ ꯅꯨꯄꯤ ꯑꯃ ꯎꯕ꯭ꯔꯥ ꯍꯨꯏ ꯅꯨꯄꯤ ꯍꯨꯏ ꯅꯨꯄꯤ ꯁꯤꯁꯦꯀꯣ ꯋꯥꯏꯠ ꯑꯣꯏꯕ ꯕ꯭ꯂꯦꯛ ꯌꯥꯝ ꯃꯤꯛꯁ ꯇꯧꯕꯅꯦ ꯆꯠꯂꯣ ꯅꯪꯁꯨ ꯅꯪꯒꯤ ꯂꯝꯕꯤꯗ ꯑꯩꯁꯨ ꯆꯠꯂꯒꯦ ꯑꯩꯒꯤ ꯂꯝꯕꯤꯗ ꯅꯤꯡꯁꯤꯡꯍꯜꯂꯅꯨ ꯅꯪꯗꯣ ꯑꯃꯨꯛ ꯀꯥꯎꯒꯦ ꯈꯜꯂ ꯀꯥꯎꯈ꯭ꯔꯕꯅꯤ ꯃꯥ ꯏꯁꯩ ꯁꯛꯏꯕ ꯏꯁꯩꯁꯦ ꯇꯥꯗ ꯃꯅꯤꯡꯒꯤ ꯏꯁꯩ ꯑꯣꯏꯅ ꯇꯥꯔꯦ ꯑꯣ ꯁꯩꯌꯥ ꯅꯨꯡꯁꯤꯔꯨꯔꯦ ꯆꯠꯂꯣ ꯅꯪꯁꯨ ꯅꯪꯒꯤ ꯂꯝꯕꯤꯗ ꯑꯩꯁꯨ ꯆꯠꯂꯒꯦ ꯑꯩꯒꯤ ꯂꯝꯕꯤꯗ ꯅꯤꯡꯁꯤꯡꯍꯜꯂꯅꯨ ꯅꯪꯗꯣ ꯑꯃꯨꯛ ꯀꯥꯎꯒꯦ ꯈꯜꯂ ꯀꯥꯎꯈ꯭ꯔꯕꯅꯤ ꯍꯥꯔꯠ ꯇꯆꯤꯡ ꯑꯣꯏꯔꯦ ꯃꯥꯏꯁꯦ pைsá ngài rồi nupi fangdaba ichil inause ngasaido chahi humdragi chung piran chabi chahi humdragi nupi ama fangbado try tawse khuding nangi chatangna inna tapna aigi wakhalna khuding nangi chatangna